State asigi Imphal East District ki Tonganba Mafam Dagi Ainna Thingkhraba Lalhoulup Ahum ki Cadre mari Fagatpa Hairi Manipur Police Control Room na thadorakpa warol amagi matung ina chaliba tha asigi tara-tareta Security Force na KCP Noyon gi Cadre ama mayum mayadagi fari Hairi Farba miyoi adudi Puthem Iton Maitei Elias Tomba chahi 36 Irilbung Police Station gi manung channa leiba Kaira Wangkhem maning leikaidagi ni mangondagi mobile phone ama fagale Hairi Anauba Cadre recruitment tawbada chenabani haiba FM gi Cadre ani Porompat Police Station gi manung channa leiba New Chekon area dagi Security Force na ngarang Fagatpa Hairi Farba miyoi ani adudi Famdom Mangal Sana Singh Elias Jingshang lakpa chahi 33 Fumlau awang lekai amadi Moirang Them Napoleon Maitei Elias Jingkhai chahi 13 Ngamkhre maning lekai dagi ni Makhoidagi mobile handset ani fagale Hairi Amaromda hairiba numit asimaktada miyamda kihan khanghanduna sel khaibita chenaba misakni haiba UNLF ki active Cadre ama mayumdagi fari Hairi Farba miyoi adudi Ningthaujam Sanathoi Singh chahi 13 Lamlai Police Station ki manung channa leiba Yaurabung Khunau ward number 4 dagi ni mangondagi mobile phone ama fagale Hairi